Manipur News channel na mayam da maru pau khara pizari ahan wada Kuki militants na saramba bunker tara mga thugaitkhre mangankhre security force ki kanguna Manipur gi sing amusung tam animak ta aina yadana kulai sing hagat naba ti humba gi thabak chathaba amadi ain gi wangwada tharamba popi pambi sing yang tatpa khongjung gi manung channa ngarang haurau thelda kuki militants na saramba security force ki kanguna thugaibda mangankhre hairi police ki paw sina hai security force na chakchalakba khongjung asi manung channa kangpobi district ke langnom amadi khenjang area da kuki militants na tongan ba pham sing saramba bunker trainthoi amusung mangankhre khongjung asi makha tana chathAkhre hairi masang kakthalaga jaifam naina phuduna pukri mapala thadaramlaba suicide oina unba yaroi arjun imung manungi nuaina daba thodok tattana thokkibadana tanampur oiba amadi mahaki imung manungna badnam kya tawdana hatpani masang kakthalaga jaifam naina phuduna pukri mapalda thadaramlaga suicide oina unba yaroi haina leikhidrebegi mabung singtham arjuna penda phongtorali chigangai maning lekaidagi malo makha chathAkhre tolihanda mayum padana macha ahum lerebi singtham ningol thokchom ongbi matau lebi chahini phu mapuroiba thokchom tongba ngasi ayuk malo makha lekai purki asawa mapal chidana taramle thodok asi ayuk ki pung 5 ge minute 3 rom tarakpada lekai gi miyoi singna nupi mayumda pau pirakhibane hairi thodok adu expat sing laktana yengsalaba matung rims ki medial singda purakhibani hojik phawba nupa mayum gi miyoi sing postmortem tawgi ayaba piba khuyek ama phawba tongnaba mi laktana leiri rims ki mokta pangwi singna unaba amada singtham arjun makha tana hai malom tera khongda water supply sabagi nan manipuri sing yamalei thabak suni yumda sel pusalakani khangdaba yu thaktan da leiba isen nupa thoksom tomba amadi mahaki imung manunggi miyoina sen nupi bunan manipuri amag mai leinei habagi badnam pisanduna takhangdaba miyoi singda makhogi imung manungda pau pisanduna tha segi mari da nan manipuri amaga maitei pangal nupa amaga pharba matung yanaba ama purakna numitang thadokhi imung asi masidagi tha mari mangagi mamangdagi khana chainaba toina thokwa isen nupi gi phanek phawba lupa sani da yonduna masagi asapor pijanaba honaramba thori pisanduna sizaro thadoklamaba hu chaiduna mapamda kiyara hanalaki taktasu ikui kuidringai da matongna lobu lau haina nupa mayumdagi pau pirakpasu leikhi mangna hai isen nupi gi central nama purkhi yodringai lapakta taramba amadi namana purkhi mapala tarami masida natana nupa mayumgi miyoising na nathaiba pakhum amadi matolebegi masam matat gakhthalamba pukri mapalgi sirida hatlaga taramba haibasi iraknaba natte mathanda sijanaba honarambagi mami tade misi asiga chapchaba langla langjin puthoknaba matam chana postmortem tonbiu amadi suma oil puthokpiu haina makhatana matolebegi mabung singtham arjuna makhatana pungtokhi fox na kuki jo phurupna tariba singi district da satkani haiba ase buffer zone thugaibani KOTU civil society kungi punbal loop federations of civil society fox na kuki jo phurupna tariba singi district da chatkani haina lepliba asi tasengna buffer zone thugaibani haina KOTU na wafam thamlokli ngasi KOTU na thadorakwa cherol amagi matuk ina kuki phurup singi buffer zone ase maitei militant singdagi ngakthoknaba amata ngairaba pambai amani union home minister Amit Shah na free movement gi wafam thamlokhiba ase manipur governor gi hojik lawdam asida oi phibam khangdana aranba pau amadagi hairakpani cherol asina hai NS2 Imphal Dimapur lambi ase kuki jo phurup tariba mafamda phawraga chatlibani adubu inungsigi yengduna ngasi phawda tingba pidribani Hawks na central lenga ki shanti gi kongthangni haiba wafamda khudongchaba lawduna kuki jogi gamkhaida changnaba honariba asi KOTU na yaroi masina achauba irang ama horoknaba oina thokani maram aduna manipur gi governor na maitei phuruk ki wafam ase yabiganu haina KOTU na cherol asina phuktorli makha tarakpa pawda paktakna na kombing chathaba hokre governor na ain kaina miyam marakta pairiba khusukulaising tingkalaknaba matam anirak pikhiba ngarang nungtil pung 4 tabada loikre matam hek loikhibaga security force na Imphal West Imphal East Suchanpur Kakbokpi Thawal Kaksing Bisnupur Jiribam amadi Tamenglong district singda paktakna na combing operation amadi search operation chathAkhre hairi tongan ba singna mafam singda chathagiba combing operation search operation aduda nongmai 36 maru samaga 18 bom 8 atei mai leinaba masa 18 phakatpa ngamkhre hairi police tagi phangma pawgi mutungina Imphal West district ki Pasoi police station na konba moidang pokta
ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ .32 ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, ꯕꯦꯔꯦꯜ ꯒꯟ 5, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯑꯦꯃꯨꯅꯤꯁꯟ 2, 9mm ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 3, 303 ꯔꯥꯏꯐꯜꯒꯤ ꯃꯔꯨ 2, ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ 33, ꯒ꯭ꯔꯦꯅꯦꯗ 3 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯑꯣꯡꯕꯨꯡꯗꯒꯤ ꯄꯧꯔꯥꯕꯤ ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ 2ꯒ ꯀꯣꯟꯅꯅ ꯑꯦꯃꯣꯛ ꯀꯥꯔꯕꯥꯏꯟ ꯑꯃ, ꯃꯦꯒꯥꯖꯤꯟ ꯑꯃꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ 3, ꯑꯦꯃꯣꯛ ꯀꯥꯔꯕꯥꯏꯟꯒꯤ ꯃꯔꯨ 10ꯒ 7, SLRꯒꯤ ꯃꯔꯨ 5, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯥꯡꯃꯩꯇꯦꯠ ꯌꯦꯔꯨꯝꯆꯤꯡꯗ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯑꯃꯒ ꯀꯣꯟꯅꯅ SMG ꯀꯥꯔꯕꯥꯏꯟ ꯑꯃ, 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 2, ꯔꯤꯚꯣꯜꯚꯔ ꯑꯃ, ꯐ꯭ꯂꯦꯌꯔ ꯒꯟ ꯑꯃ, ꯏꯟꯁꯥꯁꯀꯤ ꯃꯔꯨ 5, 303 ꯔꯥꯏꯐꯜꯒꯤ ꯃꯔꯨ 2, 36 ꯏꯁ ꯑꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯟꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯠꯕꯨꯡ ꯚꯤꯂꯦꯖꯗꯒꯤ SBBL 3, ꯂꯣꯀꯦꯜ ꯃꯦꯠ ꯏꯝꯄ꯭ꯔꯨꯚꯥꯏꯖ ꯔꯥꯏꯐꯜ 9mm ꯑꯃ, SBBLꯒꯤ ꯃꯔꯨ 10ꯒ 5, ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯕꯥꯏꯑꯣꯐꯤꯛ 2 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ 5ꯁꯨꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠ ꯑꯃꯁꯨꯡ SSPꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯂꯣꯛꯇꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯟꯇꯤꯄꯨꯔ ꯑꯃꯗꯤ ꯅꯦꯄꯥꯂꯤ ꯕꯁꯇꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯦꯄꯥꯂꯤ ꯕꯁꯇꯤ ꯃꯅꯥꯛꯀꯤ ꯂꯩꯃꯅꯥꯏ ꯂꯝꯕꯤ ꯃꯌꯥꯏ ꯊꯪꯕ ꯆꯤꯡꯒꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ 9mm ꯀꯥꯔꯕꯥꯏꯟ ꯃꯦꯆꯤꯟ ꯒꯟ ꯑꯃ, ꯑꯍꯥꯡꯕ ꯃꯦꯒꯥꯖꯤꯟ ꯑꯃ, USꯅ ꯁꯥꯕ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯑꯍꯥꯡꯕ ꯃꯦꯒꯥꯖꯤꯟ ꯑꯃ, 9mm ꯄꯤꯁꯇꯣꯜ ꯑꯃ, ꯁ꯭ꯃꯣꯜ ꯀꯥꯔꯕꯥꯏꯟ ꯑꯃ, ꯑꯍꯥꯡꯕ ꯃꯦꯒꯥꯖꯤꯟ ꯑꯃꯃꯝ, ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 2, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯇꯣꯔ ꯑꯃ, ꯗꯤꯇꯣꯅꯦꯇꯔ 3, ꯖꯤꯂꯦꯟꯇꯥꯏꯟ ꯁ꯭ꯇꯤꯛ 9 ꯌꯥꯎꯅ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯄꯨꯝꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯂꯣꯛꯇꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯌꯥꯝ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ꯫